Lakhipur Online Putok Saba April ki tangkun mari Irai numit ki Khomjinba Pao tabirasi Ahan bada marui papao Lakhipur da athoba ningsing lupna Khongjom landa mamaleba ki damak thawaina ponthaw ikraba ipai pusing ningsing duna hekatlekat tamkre Pauna ningsing lup panil udarbon ki bidyang makhada pangram da jamaga kuntra manga suba Khongjom numit pangthokre Tripura dasu Khongjom lan ningsing numit pangthokre Pauna koba drama ki larik ama suphongkre Assam ki higher secondary parikha ki result lakliba April ki kunipan da lauthoklagani Tamil Nadu amasung West Bengal da khwaidagi yamba changda pot thadanakre Uttarakhand da lambi gi laibak thiba thodok amata miyoi nipan laikhidre amasung ariba Bharat ki saibata gi Genomic mapping harapan matam gi miyam gi ahanba DNA sequence phangkre Hauji mapungoi papau tabirase Athau baning singlup Lakhipur na silang dunang ngarang Lakhipur kasarda Jamaga kuntra manga subak Khongjom ningsing numit pangthokre Thauromasida ningtam lanmi Netaji Subhash Chandra Bose amasung Bir Tekendrojit ki mitam dasu haikat lekat tamduna miyamna ikai khumna botkre Masigi mamangda Lakhipur mayol da leiriba ningthem pukri da chatuna Khongjom landa thawai katkraba athoba singi maphamda haikat lekat tamki Thauromasida athoba ningsing lup ki president RK Sanahal Singha General Secretary Yumnam Nadia Chan Advisor amasung retired ACS Kangabam Santi Kumar Amadi Advisor Jumnam Mani All Assam Manipuri Women Mairapaibi Coordination Committee ki President Konjangbam Aruna Sarukjaki Masika loinana Loop ki Advisor Aramam Gaurokopal In Charge General Secretary Manikanta Sharma Executive Member Gauramani Singha amasung Ex Member Maibam Manidhon Yauna Atay Saknairaba Miyoi Kyasu Thauromasida Sarukjaki Pauna ningsing lup panil udarbon na silang ngarang April ki tangkun humdoida pangram da leiriba Pauna Brajabasi ki mitam mamangda jamaga kuntra manga suba Khongjom numit pangthokre athoba ki mitam da hailei katlaba matungda aphongba mifamlen ama President Jagadananda Sarmana mifamapu athoiba mithunglen oina social worker Namairak Pambuta Chandra ikai khumnajaba mithung oina Dr. KN Chan member Manipuri Language Advisory Board Sahitya Academy New Delhi Lukra Malangba President All Manipur Students Union Pialini Rajkumari President Silong Manipuri Students Union Khomdram Ratan Advisor UPF Sujit Singh Advisor Silong Manipuri Forum Amadi Yumnam Albina Vice President Amsuna Dais Kiliting Wibiki Thauramda Oinam Maniton Laisram Saitajin na Chingba Miyoi Singnasu Numidasiga Mari Lainana Wapam Kaya Thambiki Amadi Serama Ongbi Jupati Debina Sayo Isai Aduga Rebati Debina Khongjom Parbagi Kudol Tamduna Thauramadu Chinglem Naluisinki Lising amaga chanipan marfutara toigi Anglo Manipur warda laibaki tamak thawai kathokiba athoba singba ikai kumnabagi thorom ngarang jaribon konung lekaida Khongjom numit pangthokre thorom adu athoba singi maphamda lai katpa amasung katakhal turelda athoba singi maphamda tarpan katke matungda konung lekai ibudo mandopta Khongjom numit kamari leinaba thorom pangthokhe Thauramda Thaugan Marup ki President Nepram Monindro Manipuri Sahitya Parishad Assam ki VP Koijam Sopon Jaribon Manipuri Laibak Parishad tagi RK Bishwajit YMCA Hailakandi Branch ki Secretary Rajiv Singha CC Advisor Ngangom Sanjoy Apun Mairapaibi Lup Jaribon ki Secretary Nepram Ongbi Kokulei Thingongkhul Mairapaibi ki President TH Romila WMC ki Member Maitram Bijen Loinana Atay Miyoi Kyasu Sarukjaki West Tripura District amasung Khwai District ki maphamani da khinduna leiriba Pauna Brajabasi gi mitamda haikat lekat tamduna chamaga kuntra manga suba Khongjom numit Tripura da supang thokre numida siga mari leinana Manipur gi aiba achauba yumnam na iba Pauna haina mingthonba drama gi lairik ama suphongkre Agartala Ovoinogor da ngarang Puthiba Welfare and Cultural Society Pauna Foundation Tripura amadi Reform Manipur na sinduna pangthokiba thorom asida Pauna Foundation Tripura gi President Sinam Deepak Kumar na thorom mapu oiraga Puthiba Welfare gi President N Niranjan Datta Marup Pauche gi Editor RK Tarunjit
Manipur University ki Sapam Dilip Kumar Achoba Yumnam amasung Reform ki President Longjam Somarendra Sarugjakhe Nungthilda Khwai District ki Manipuri Literary and Cultural Forum na sinduna Gaurnagar da pangthok ki bathoramda forum ki President N Birana Tharom Mapoiki Thauromda Hana ki President Joydip Deb Burma Manipur ki Waikhom Amuchausu Sarugjakhe Thauromga mari lenana Handakta Manipur University tagi Jagoida Gold Medal ahum phanglakhrabi Onima Khuman Thembusu ikai khumnaki loinana Thangta amasung Jagoi ki performance su utkhe haina Agartala tagi phangma pawa sin hairi Assam ki higher secondary parikha ki result lakliba April ki tang 19 lebak popunumita haidok lagani wafam singarang Assam ki CM Dr. Himanta Biswa Sarmana mahaki social media post amada official oina khangan khibani masiga loinana mahiroi singna result asigi matangda kari numita result haidokani haibegi tongan tongan ba social media post singda chamam number kya lekhiba du loisinkhre Assam ki mukhyamantri na confirm tarokpa post amada higher secondary result April ki 19 da lauthogлагani porikha thakiba mahiroi pumnamakpo ayaki yaipa pausel pizari haina phongdorakli panbayai sahi asigi arts science commerce amasung vocational stream singi oina apunma mahiroi lakh homga lising kuntrarom na thakiba porikha si February ki tang 13 dagi March ki tang 13 phawa pangthokhi mahiroi singna makhoi ki result asi official website ahscc.assam.gov.in natraga results.assam.nic.in hairiba website asigi kuthangda April ki tang 19 da yengba yaragani Tamil Nadu ki tangkak amakak ki assembly mikhal amasung West Bengal ki ahanba tangkak ki mikhalda miyamna thawai yauna vote thadanakhre khwaidagi nauba pawgi matungina Tamil Nadu da chada marfu manga rom amasung West Bengal dana chada marfu tarani thoirom ki changda vote thadanakhre vote thadanabagi chang asi Bharatna ningtamba phanglaba matungi masina khwaidagi wangba record oire Tamil Nadu da assembly seat chani ke kuntra mari ki tamak mikhal pangthokhe rajya siki jila kuntra nipan ki manungda kuntra ni thoidadi chada marfu dagi hena vote thadanakhe masina lisingani ga tarama thoida thamkiba chada humbutra nipan ki record adu thukai khwaidagi yamna vote thadaba jila singi manungda karur chada marputra ni thoi oike mikhal asina Tamil Nadu gi rajniti da achoba hongba du me ki tang mari da khangmangam lagani West Bengal dangarang ahanba tangkak ta seat chamaga yankhai ni thogi damak mikhal pangthokhe pawgi matungina mafam khara da thoganing da thodok khara thokhi banatana rajya sida mikhal asi santi oina loisinkhre panbayai Assam Kerala Puducherry Tamil Nadu amasung West Bengal gi mikhal gi result me ki tang mari da lauthok lagani Uttarakhand ki Tehri Garhwal Jilla ki Manukchanbada Chamba Koti Lambida Thokiba Laibaktiba Thodokamada Gari ama Lokhada Tasinbada Miyoi Nipan Laikhidre amasung Miyoi Ani Asokapan Nangkhre Gari asi Lambidagi control mangbadagi meter chahum rom luba Lokhada Takibani haire Uttarakhand ki Chief Minister Pushkar Singh Dhamina awapa phongdokre khwaidagi nungaitaba wafamdi Haridwar da makhoi gi mi ama laikhidabagi mathau mangam yaururaga Ghansalida halakpagi lambida thodogadu thokibani haire Malemgi maming selaba Science Journal Nature chepongda phongkiba achauba thizinumjinbagi report amana ariba Bharat ki saibata gi maramda anoba masung yamnamak maru oiraba wafam kaya phongkhre report asigi matungina mapung phaba Harappan matamgi miyoi singi khwaidagi ahanba mapung phaba DNA sequence phangkhre
DNA mapping asidagi khangmangam libadi hana historian singna khanglamba ariba Bharat macha singi migration natraga chatok sasin gi mawong adu yamna chawna khenare haibasini Scientist singna Harappan Saibata gi mafam singdagi phangkiba ariba saru singdagi DNA longthoktuna kupna nainaki masigi pholna mapa mapu sing kadaidagi lakhibano amasung karamna kundalaita khibagi habegi maramda puwari gi anubhawarol ama piri chahi kaya gi mamangdagi puwari ibasingna iram khiba wafam kaya mangasidi DNA gi kudamasina hongdok pathengnare amadi puwari gi anubalama ama hangdokre hairi Lakhipur Online Channel asibu yengbiriba singna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidriba singna subscribe tawbiu Aroibada maruoiba paw amukhanna Lakhipur da athoba ningsing lupna Khongjom landa mama leba ki damak thawaina ponthaoi kraba ipai pusing ningsing duna ekatlekat tamkhre Pauna ningsing lup panel udarbon gi bidyang makhada pangram da chamaga kuntra manga suba Khongjom numit pangthokre Tripura dasu Khongjom lan ningsing numit pangthokre pauna koba drama gi lairik ama suphongkre Assam gi higher secondary parikha gi result lakliba April gi kunipan da lauthoklagani Tamil Nadu amasung West Bengal da khwaidagi yamba changda pothadanakre Uttarakhand lambi gi laibak thiba thodok amada miyoi nipan laikhidre amasung ariba Bharat ki saibata gi genomic mapping Harappan matam gi miyam gi ahanba DNA sequence phangkhre Lakhipur Online YouTube channel gi paw sandok chaba ngasigi oinadi matang asidaloi jare